ꯇꯧꯊꯣꯛꯇꯕ ꯃꯇꯧꯗ ꯉꯥꯡꯂꯛꯀꯅꯤ ꯈꯜꯂꯨꯗꯕ ꯋꯥꯍꯩꯗ ꯅꯣꯛꯄ ꯍꯩꯇꯕ ꯃꯥꯅ ꯔꯥꯁꯤ ꯂꯤꯁꯤꯡ ꯍꯩꯖꯤꯜꯂꯕ ꯃꯤꯅꯣꯛ ꯂꯣꯏꯅꯔꯛꯄ ꯑꯇꯥꯡꯕꯅꯤ ꯑꯉꯛꯄꯅꯤ ꯍꯔꯤꯁ ꯃꯌꯥ ꯀꯥꯔꯞ ꯌꯦꯡꯉꯤ ꯔꯤꯁꯤꯗ ꯆꯨꯔꯣꯒ ꯌꯥꯝ ꯂꯣꯜꯂꯦ ꯃꯤꯠꯁꯦ ꯁꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯀ꯭ꯂꯤꯅꯤꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩ ꯔꯤꯁꯤꯅ क्लिनिक हायरगा विक्टर की केस की मतांगदा हौजफो याय क्लिनिक तगी करी इन्फॉर्मेशन फंगलिबगे मागे फाइनल फोरेंसिक रिपोर्ट हौजु फाव लाक्त्रिब्रा लाक्त्रि असीब तना मांगजब लमदम हाइबदुनी सीरब मतुंग था मफाना अचुंबगी दमक कनामतना थिजिनबा ngamde अचुंबसु फंगदे चनैनबा ngakta चनैनरगा लोइसिनखिबना अनंबनी विक्टर सुमरा लै अदुबु सुसाइनी हाइना क्लेम तौरिबदुदी लानगनी इमुंग मनुंदगी अहेनबा वादी लागती बाय मदु अखोइना खंगबदा वागदबा वानी पॉलिटिशियन मयामगी शक्तिना मसा पुंबु कोशिल्लबा मतुंग ड्रामा सानबा मचुम चाबा मि यामना लै सेलना ngamदबा लैति अरानबसु चुमथोगल्ली असोइबबु कुपसिल्ली मयामसिगी मरक्ता अखोइदिने सरकारगी हुइनी हाइना फाव प्रजाना चैरिबसिनी अखोइ करिसु तौबा ngamदे रिसि चिम्फाल चिंगलमनोई हौजक्ता लैरंबा सकफमदो खंगुम होंख्रे हुई ओइदो ओइरदि यूनिफॉर्म दो लौथोम हुरानबा मपु निंगबा हुइदि मया थौबा कानदे हेरा आई इसासे याम ममल लैतबो अइना खंजरएदा लेंगबालदा थेलिबा स्टार से आई अरानबा तौरगा करप्शन तौरगा थेतबा नति हुई ओइदो सरो हुरानबा महालमंगा इसेंग सेंगना सिबिबा ngamदोबो हरिसनि नंगी मरुप हरिस अदुनबो आई नंगा पिकलिंगेदगी तिनरिसिदि अमुक अमुक यूनिफॉर्म दुना सरकार की हुई मालसो नंगदी मचुम चाबो हुई नते हाइबा अहि खंगिदा चाबम थपंग खंगदे चत्सी बुंगो नंगी केविंदा वारी दो मतांग दुदा लोइसिनख्रे कुइना फमलमद्रे अनि दुसो हगोटख्रे लान्स मतुंग महै महै मथौ हौनरे फना वारसो वाखलना लैना मागी तौफम थोपो मथौदी जेक्सन सुरी अहिंसो निंथी नुंगाइना तुमलक्तबगा मकोकतो चिकली चिकली तौई स्क्रीन दुदा कुइनगा येंगसिलक्पगा मा मसादो यामना नुंगाइट्रे मथौदुदगी खजकना थरई तारई ग्रेसिना फोन दा वारी साबदो हेलो ना जे इमादा nga chaningi thawa halakpata nga lero gp da nga lei sendo kapsinbiro aina chaningi haba nati je imagini nangi su nama natro leidaga thongamo ai thabak yam wali nayum su paloidaba nangna awun po leinaba sel tungsila kaidongna doino unsa do khara tek tek lawringi aw ba chawe bema oza nang ai thabak suri haisa tadro thammo khoidou sogalakani ngasi wado hairaga kolu fat kak thali gresi ahaw bana chaningi ti am toiba huin amangba pamba dongna pami masa nungai taduna mathaudagi mamai khazak tang leithorak paleina ग्रेसी की वारी दुदा नसाइदगी तारगा मोमोन नोक्तुने यिंगलमी मदु उबदा ग्रेसीना कैदोरगे नोकमी लेरमिसिना कैसु तौदेदा हौजिकिदो नंगी ननाउपा अमा लै हाइबदो नत्रो होय पृथ्वीसिदा ख्वाइदे नुंसिदबा मिसक अमाने मासो लुरिमबिना लुकासते नुंसिरबा हाइसे तानिंगदेदा मीना नेट खाइबिरंबा तिंखाक मानबा नुपादो आइदि कैदोबै नुंसिदोबा अस खुदिगे थीरमनदिने मयाबुते अमनी अदोक थीना मीबु ngambi बाउनब्रो लुकास हाइबा मिंगदुदा कैसुम खंजदबा ज्ञान इंगाव ngawraba leina do ज्ञान अदुमक ngawna tai kanano karino su hanglakti wari nungairingai leina ki famliba chair duda kanagumba mana khangting thingzilei Christina ni as chair se kharching sila phamba kaidoge khongloi leithekre Greshina असुक चावना चतफम लेरिसिदा चत्तदना मीना फमलिबा चेयर सिदा खुदी अमु थिजिन बिरकलिदुना नमी तो काइदे यंगा चतके सिबो आइना तौगेन तौब्रो उद्रदि उद्रे उरोइ नंगदि सुमबदि मिगी नुपा खंगने नंगना मै एक्सेंग नु उदोइसे क्रिस्टिना ग्रेसिदा फट यिंगी अदुगा करीमना दुना हाइरई कलक पुरिबेमा ग्रेसिना सेकेंड हेदा ngawbi nangonda aidi kedowe kalaktoiba kari lokhatninga yaudana aina nang kalaktoino नंगोंद बुकलंग फम करी यावरिगे क्रिस्टिना पैरब ग्रेसीदा यिंगलगा होय माय हाइदा फमलिबी लेनादा चेपथरब यिंगी ओनसनब तन्नना ग्रेसीना ngang बथुफो हन्न यिंगदा
ꯃꯊꯧꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯖꯔꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯖꯕ ꯃꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯏ ꯑꯣ ꯁꯣꯝ ꯂꯥꯛꯄꯤꯔꯝꯃꯦ ꯅꯍꯥꯟꯈꯩꯗꯤ ꯎꯗꯕ ꯂꯩꯅꯥꯅ ꯏꯊꯧ ꯇꯧꯅꯁꯦ ꯏꯊꯧ ꯂꯥꯛꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯊꯧꯅꯦ ꯂꯥꯛꯏꯁꯦ ꯕ꯭ꯔꯣꯗꯀꯥꯁ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ ꯏꯕꯦꯝꯃꯅꯦ ꯁ꯭ꯀ꯭ꯔꯤꯞꯇ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯤꯟꯖꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯒ ꯀꯔꯦꯝꯅꯗꯨꯅ ꯑꯃꯨꯛ ꯁꯨꯟꯗꯣꯛꯏ ꯃꯇꯥꯡ ꯆꯥꯅ ꯃꯥꯂꯦꯝꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ ꯈꯨꯗꯥꯡꯅ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ ꯀꯣꯜꯗꯣ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯈꯨꯝꯃꯤ ꯍꯜꯂꯣ ꯗꯥ ꯃꯥꯂꯦꯝ ꯃꯤꯡꯗꯨ ꯇꯥꯕꯗ ꯂꯩꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇ ꯂꯩꯌꯦ ꯍꯣꯔꯦꯟꯂꯣ ꯍꯥꯏꯁꯦ ꯌꯥꯏꯌꯦ ꯏꯃꯥꯅ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯑꯁ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯃꯥꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯇ ꯌꯥꯔꯤꯕ꯭ꯔꯣ ꯑꯗꯣ ꯑꯩ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯀꯣꯀꯣꯅ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯣꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯕꯛ ꯍꯧꯗꯣꯔꯦꯕ ꯕꯥꯏ ꯇꯥꯕꯗ ꯋꯥꯔꯕ ꯒ꯭ꯔꯦꯁꯤꯗꯣ ꯑꯣꯒꯦ ꯇꯧꯔꯛꯏ ꯂꯨꯔꯦꯝꯕꯤ ꯑꯁ ꯑꯩ ꯑꯝꯇ ꯑꯣꯔꯨꯈꯤꯒꯦ ꯋꯥꯁꯔꯨꯝꯗ ꯍꯣꯠꯇꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯒ꯭ꯔꯦꯁꯤꯗꯣ ꯈ꯭ꯔꯤꯁꯇꯤꯅꯥꯗꯣ ꯂꯩꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯁ꯭ꯇꯨꯗꯤꯑꯣ ꯆꯪꯈ꯭ꯔꯦ ꯂꯨꯔꯦꯝꯕꯤꯅ ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗꯦ ꯂꯦꯞꯇꯣꯞꯁꯤꯅ ꯍꯦꯛ ꯃꯀꯣꯛꯇ ꯊꯣꯝꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯩꯅꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯎꯡꯂꯤ ꯃꯥ ꯂꯨꯔꯦꯝꯕꯤꯅ ꯂꯩꯅꯥ ꯗꯥ ꯃꯥꯂꯦꯝꯁꯦ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯃꯥ ꯇꯨꯡꯗꯅꯤ ꯉꯝꯃꯣꯏ ꯃꯥꯅ ꯆꯥꯛꯅ ꯂꯩꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯌꯦꯡꯈꯤꯗꯣꯏꯅꯤ ꯄꯥꯎꯗꯤ ꯐꯥꯎꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯌꯩ ꯍꯩꯅꯤꯡꯗ ꯂꯩꯅꯥꯗꯣ ꯃꯀꯣꯛ ꯇꯞꯂꯞ ꯅꯣꯝꯃꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦꯗ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯦ ꯌꯥꯔꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯀꯦꯠ ꯀꯦꯠ ꯂꯥꯎꯕ ꯑꯃ ꯅꯪꯒꯤꯁꯨꯅꯦ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯂꯥꯏꯅ ꯇꯝꯕ ꯒꯣꯗ ꯄ꯭ꯂꯥꯟ ꯏꯁ ꯗꯤ ꯕꯦꯇꯔ ꯍꯥꯏꯅꯔꯤꯗꯨꯅꯤ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯌꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯑꯅꯝ ꯀꯟꯕ ꯍꯦꯜꯂꯨꯕꯗꯨꯅ ꯑꯩꯅ ꯋꯥꯖꯕꯅꯤ ꯑꯆꯧꯕ ꯃꯤꯅꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯈꯪꯂꯕ ꯃꯤꯁꯛꯇꯨꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕ ꯃꯥꯅꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯟꯖꯈꯤꯕ ꯃꯌꯥꯝꯗꯨꯅꯅꯤ ꯑꯩ ꯍꯦꯟꯅ ꯋꯥꯔꯤꯕꯁꯦ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ ꯂꯨꯔꯦꯝꯕꯤ ꯑꯩ ꯑꯋꯥꯕ ꯈꯥꯡꯕ ꯌꯥꯝꯅ ꯍꯩ ꯋꯥꯁꯅꯨ ꯑꯩ ꯑꯗꯨꯝ ꯈꯥꯡꯒꯅꯤ ꯂꯩꯅꯥ ꯅꯪ ꯁꯥꯔꯅ ꯀꯧꯔꯤꯌꯦ ꯃꯤꯠꯄꯥꯟꯗ ꯄꯜꯂꯤꯕ ꯄꯤꯗꯣ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯒ ꯇꯩꯊꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯂꯩꯅꯥ ꯍꯣꯏ ꯂꯨꯔꯦꯝꯕꯤꯅ ꯆꯠꯂꯣ ꯀꯩꯅꯣ ꯍꯪꯉꯨꯔꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯍꯜꯂꯤ ꯀꯞꯂꯨꯕꯒꯤ ꯑꯁꯣꯠꯄ ꯃꯤꯠꯁꯅꯥ ꯑꯅꯤꯗꯣ ꯁꯦꯡꯅ ꯇꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯅꯥ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯦ ꯅꯔꯚꯁ ꯆꯠꯄꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯔꯤꯁꯤꯅ ꯀꯧꯔꯤ ꯍꯥꯏꯕꯗꯨ ꯈꯛ ꯇꯥꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯀꯦꯕꯤꯟꯗ ꯂꯥꯛꯏ ꯒ꯭ꯂꯥꯁꯀꯤ ꯋꯥꯜ ꯑꯣꯏꯕꯅ ꯂꯩꯅꯥ ꯂꯥꯛꯄꯗꯣ ꯔꯤꯁꯤꯅ ꯎꯏ ꯑꯗꯨꯕꯨ ꯃꯊꯧ ꯆꯤꯟꯕ ꯁꯥꯗꯨꯅ ꯄꯦꯄꯔ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯩ ꯂꯩꯅꯥ ꯊꯣꯡꯗꯨꯗ ꯂꯦꯞꯂꯒ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯅꯣꯛ ꯇꯧꯏ ꯇꯞꯅꯁꯨ ꯀꯧꯖꯩ ꯁꯥꯔ ꯆꯪꯉꯣ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯦꯞꯄꯤ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯃꯥꯡꯗ ꯄꯥꯏꯁꯤꯟꯅꯔꯤ ꯃꯤꯁ 107 ꯈꯨꯀꯨꯝꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔꯦ ꯔꯤꯁꯤꯗꯣ ꯅꯣꯛꯏ ꯈꯖꯩ ꯂꯩꯅꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯨꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨꯗ ꯗꯤꯝꯄꯜꯁꯤꯒ ꯃꯌꯥꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯛꯏ ꯑꯔꯤꯕꯅ ꯌꯥꯝ ꯁꯥꯊꯤꯕꯒ ꯃꯥꯜꯂꯨꯔꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯒꯗꯤ ꯃꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯍꯟꯅꯕ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯝꯃꯤ ꯍꯜꯂꯣ ꯃꯤꯁ ꯁꯥꯏꯂꯦꯟ ꯁ꯭ꯇꯣꯝ ꯐꯝꯃꯣ ꯐꯂꯞ ꯌꯦꯡꯂꯒ ꯃꯥꯌꯣꯛꯅꯅ ꯐꯝꯊꯔꯛꯏ ꯅꯨꯄꯤꯗꯣ Tell me, how does it feel to be the most famous mystery girl of our newsroom? ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯍꯪꯗꯨꯗ ꯂꯩꯅꯥ ꯇꯔꯪ ꯆꯠꯅ ꯔꯤꯁꯤꯗ ꯌꯦꯡꯉꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯕꯣ ꯇꯨꯃꯤꯟꯅ ꯂꯩꯁꯦ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯔꯦ ꯑꯩ ꯋꯥꯍꯪ ꯍꯪꯒꯦ ꯈꯨꯝꯅꯤꯡꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯁ ꯍꯥꯏꯔꯤꯅꯤ ꯈꯪꯅꯕ ꯃꯤꯠꯇꯣ ꯑꯅꯤꯔꯛ ꯕ꯭ꯂꯤꯡ ꯇꯧꯔꯛꯑꯣ ꯌꯥꯏꯀꯣ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠ ꯑꯅꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯣ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯝꯂꯒ ꯃꯃꯥꯏꯗꯣ ꯈꯖꯤꯛꯀ ꯅꯣꯟꯊꯔꯞ ꯅꯛꯁꯤꯜꯂꯞ ꯈꯖꯥꯏ ꯀꯨꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯒ ꯂꯣꯏꯅꯅ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯋꯥꯗꯨ ꯍꯥꯏꯅ ꯔꯤꯁꯤꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧ ꯈꯨꯗꯤꯡ ꯂꯩꯅꯥꯗꯤ ꯇꯔꯪ ꯏꯆꯠꯇ ꯆꯠꯂꯤ ꯃꯥꯁꯨ ꯌꯦꯡꯂꯤ ꯑꯗꯨꯃꯛ ꯑꯗꯨꯕꯨ ꯀꯨꯏꯅꯒ ꯃꯤꯠꯆꯥꯟꯅꯕꯗꯤ ꯃꯥꯒꯤ ꯊꯧꯅꯥ ꯅꯠꯇꯦ
ipak paksada sathiba maida chen manupa dusu lakna bahande lainada hairi ahan bo hang 4 days mangrubado nang ai miss tawdro khang ek bu khangi lainado pisung khang suk sukna rishi da ying lei wahang amasu yawrabani mi ingdo adubu machin adudagi khonjel di ama faw thokpa ngamde ani subo wahang kaigumba kanda sigi thabak se toklage kaina nangi kok machaduda kayarakti wakhal khalle khungbadi lairadana reaction ama faw ulakidre hanakti nupido rishi di ngangba lepti Dr. Victor gi death case kumba aruba article ibaga sumnatagi minutes manga khak aiga wari sabaga karamban hena pami wahang hangliba mangonda chumdring yinglaga laikre lainadi sukum khumlaktre nahan ma khai ko ma mari yetlakte yingliba mi ing adoda sauningba mi ing di yauri khangi rishi sukum e khumakta badoda rishi makha muktai anam kanmali nang chatpe yare chatlo hai bangwa du hek tabaga hozukta da laina hagotlaga chatki ge tawi chatning luna leiram labra phu hagotuna prap chatna ba same sai nasai khaina mati leng da leiraga chatlo haira kan hagot ki baduda kham gyauna amu khami ngai ko aina haiga da wa mo alame laina mamai sat lei silaklaga kaigino sir na sumaina ingoda sum tawri se sumaina haidi kaino sumaina khonjal gadi khitang kalap haidora I handakti rishi mathamai manungda noi you finally spoke article do mayamna pamna bani that case adugi achumba langlalang sin fangda bhona baduso yamna mating oigani haibagi positive feedback yamna lai nangi amadi nangi team gi hard work tu gidamak yamna thagali si haige tawbani haige da wan haibide lakna duna leithokli haina nangna ise sauraga amo falna thage tawdringe hairabani ko taning dramali nupido khumbagi mahutta leina rishida munni yenglaga makokto non thaduna thagat wahai ado taramno oi aduga thokre tumin mane thokibaga rishi tablap sonjay sawbasu tapna ingna sawbasidi nangna hanmani uba sawraga fura asu nagadaba mande sawhallaga dum fuhansira ibo nabra yingnaba anghaubani matawdo mathanta nokle mathanta ngangle mayam hanakre Gracie su hanna batawringe gate khara lam thorakpaga gari macha du start mu thokre hanna yinglubada thaw yawramdre as penje he saita awaiba saita bina sakhi khongthang khuding senarabra Lucas tu hut hekta paisilai gari yadrabo tharoi man bai bungo nang mungla abra tharoi man ba kaina chupthok sarodana aise he mahasandan nang namai du da ina khupak sina thaba soidrabani noma nungsibina thaba bo keda wege khupak tagi hinba khongpak na kawbigra dudi as taseng na ngang na buware Gracie do Lucas na henjil lakpaduda gari du stand haigat laga illaga chatkre phet haidoktuna oi ngai khono he kaino gari yadro kaino yadadan illa chatlise namitu uri natro yengbige se yengrasu yare thaw yawdabaini ado karino haibane phagi supong tore Gracie ai wam haige as kaino hairo Lucas am serious tanaga hairei tapna nang saudi sarokano aina ngasi nangi magda lebribase nang kaigino khangra Gracie to handakti phazana leplage yenglei Lucas ta thangde kaidorage aina hojik nangi magda lebrise nangi tungda leptabagini serious maluraga hamu torakpaduda tinglawi Gracie gari sina namai da thomakani nang Lucas nok torai phagi tawmida leiramo pamsi khara watkini ay swaidagi thaw loruge phagi tawna teba sidi asingmani aina thinbige su yaroi aduga nanga chamina basu kije nungsibini kaina bike maninda hapaga pururaga tungding akthi sapak tawani pini nang khangi aduna talli leiramo koiroi ngak tangni hai thuyangang chal thaw do lorso aina handoi se am lapi a chingmai rong dani khangabra ahoi sanai bema Lucas at kibaga lambi matai dudang hak ngairinge Malemga Christina ga chatmina kibado urure
คริสติน่าน่ะการีมันนุ่งเดยิงลำบากมิดยิงดูสวยสักตาอันนี้เสียอมอูเรมิดเสก็ทุกคริสติน่าขังเดยิงแต่ต้องไม่ยามเสียมิดเสต่างหันนิงโดเรนุป้าสิงสินะนุปีเดนุชีหายเสียก็ไม่นึกให้นิงมาพอร์อีจานะซีนไอเนี่ยขังนิงเสมันนุ่งเด็กขันมาว่าเขาดูสู้บังงำลำละดีเนี่ยทำไมกายริบันุป้านุปีสิงเสเลยรำมวยดับปนิงก็ไอดีทำไมกายแบบเสียมตัลเลยก็ไม่ต้องเนี่ยทำไมกายแบบกายนะไอ้บัวเกรซีน่ะบัวเสียดอ้อยบักสักกระจอกบ่อ้อยดะไอ้เนี่ยเสียดอ้อยบักไก่น่ะยังบ่อ้อยดะมาสิกิติไลคุมีมันบะเสะไอ้บุมาน่ะหายสิยารุระกันน่ะทำไมไก่บักไก่ดอกอมุกตะหอด้วยซะล่ะไก่รวยดะสุกันครับไอ้ยี่ทำไมสิบ่ยอดกักน่ะบ่มาจินมานุ่งเดลังสิละสุเนี่ยไก่รวยดะบ่ทำไมนี่เกรซีกิดิเสร็จให้บ่ไก่นูอ้อยบิดระลอยเด้นกมีตอรีพวกนี้เกรซีมินตรามุกนี้มานังไงริบดอลากเลลูคัสบอตลอหุ่มปุระสิวดีคอนอะไรดรายเวมาคอนอะไรนี่ไอ้ละอัมรดีนังสวายดีโซลังดอนอะไรดูนี่นะฮะใครดูไปเลยดูไปไอเดียไอเซเกรซีสับปั๊มย่อมนะบัจจัดคิดประเด็นเนี่ยยามที่ไรนังน่ะทอกลูกบิรุกิหายไปกินง่ายบีบันเนี่ยขังอ่ะบ้าเฮ้นังเสียอินบิวไอ้บักสักระนี่อันทอกนะยาเรบุ้งท้าวเซลสักแก่นอไอจัดละเกยาเรนั่นไอเนี่ยต้องตกใจละเกนุปีมามังตะกับตัวรีระท้าวลอยทอกกิบันนุปีคุดิ้งกีอดุยกับตัวระดีนังเดเซลามติงอันบันนี่นี่บุ้งว้าเจลัสก็กาสเลยอันทอกปะนุป้ามันมีเกรซีขักนี่ไอเนี่ยท้าวหันบิด้วยสิปากขลุ่นอารีมไปหายใจรูบหายด้วยเอาเรฟันนักกะอีหายดันนั่นเลยสับนี่ลูคัสนี่เห็นจินเลยพาเรกัยโนตรงใจเรไอเดียมเลยหัวเราะท้าวลอยบักคุดิ้งกีนังก็ระเกฟันนี่ไอดีนังกินนับปรวยบันนี่เฮ้ไปรับยังลำดักเกรซีการีสตาร์ทวิเช็ดละเกมาเตียงปังบีบเกทักเจริมาเตียงดูกีลำบันน้ำดิชิงละโคมาทั้งนังกีการีท้าวยาจากการโกลตัวโอนัมเบอร์พิรัมเกลูคัสฮาราวนะฮะก็ได้พิโรเกรซีลูคัสกีโฟนเดลอร์กามางีนัมเบอร์ดูอิรัมมียาเรก็ว่าดูไฮรัมละกันฟีดูท้าวเครลูคัสนกละกามาสานยานะนัมเบอร์พิรัมวะอีกใครว่าขังดรกปกทะเลดูนี่อังเอาปกุมพันกระจงมีลำบีดูดาลูคัสโตใครนู้ตัวรีดูบ่ดันนี่งางดันจังสิเลยไอ้เนี่ยดิสวมดันนังหลักปังไงดิอดูกันนังดิสิเดนังยาขี้กันนะลูคัสนะบายเกรซิน่าไม่นัมเบอร์ปิดอันไปวานี่ใครวะเสียงบ่พากีดาวน่ะตู้ให้เด็กอุดสิลีเขาจะตีรำนี่บันนัมเบอร์โดเซสมาสานายานันนัมเบอร์ปิดอันมีโดไม่เกี่ยจุ่มเอโก้อดูเนี่ยมั้ยฮาราวมันดันอีรำนี่บันนัมเบอร์โดเซฟตัวเขาดาเบรกฟัดจัดเลยลูคัสนกลำมาไม่ทองกับปุ้งใส่มามิกมานาเหล่าโทรอีฟอนสกรีนดูดัชสังตรึกยิงแล้วก็ไล่โทรเคร่การีนู้ตัวอีสินะบายเขาสกินนัมเบอร์โดเซฟตัวเขาดึงเบรกจัดเลยนัมเบอร์มาเคร่ดันนี่ติดกันตันนกโทรอีไล่เนี่ยยาดีบ่เกรซีเนี่ยยาสุดไล่เนี่ยยาเด็ดที่เองจัดนับตัวสิดาวฟาวดียาเรรับปุ่มมีรำดีตัวเลยสุดตั้งนึกฟังว่าได้มันน่ะมาอิสานน่ะมังอะไรบุกยาเรียนฮัลโหลสิเอจ่ายอำลามาบันนี่โคกับปุ่งใจลูคัสการีดูสตาร์ทเอาเคร่ดานิเอลโซกักขลักตุน่ะอันนี้ดูหันเคร่นิมิดังนี้ฮาริสงันลิงอาชีดีมานามายุมยอร์กปดมาจันนุปีลางเลนลายริกตอรีมามานันจากคุมดาทับวารุบกีมาซาดเฟรสออยถูกลรกาลายริกตอรีบีมาจันนุปีกิมานักจังสินดุนฟังไทยลางเลนนังอาศิดิตุชันจัตรบจัดเจอิมาฮัลักปะเทงเลนะดมตัวตามโมสุเอกตัวยาดบเงินฮัลักปะเสปารุลางเลนมาเท่าดังหากไม่ออนสินละกามาบุ้งบกมุกกอรีตามว่ากระโดดไอวามตาหังเกะใครโนมามานะบ้าปันบัสุยายาจะเสกกิโนมาเจนนักขังนิ่งลีบกุมมาบุ้งมาเรย์พาราบามาบุ้งมานะสุขังนิ่งลีกุยเดบว่าฟังงากตนีฮาริสพาวบามาปากันนาโนมามานะมาสักขังันมันเด
ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯃꯥꯅ ꯁꯥꯎꯔꯦ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯍꯟꯗꯨꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ, ꯃꯃꯥꯅ ꯄꯨꯝꯅꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ ꯃꯆꯥꯅ ꯃꯃꯥꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕ ꯈꯪꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯕ ꯋꯥꯗꯣ꯫ ꯂꯥꯡꯂꯦꯟ, ꯕꯕꯥꯒꯤ ꯋꯥꯁꯤ ꯇꯥꯃꯣꯁꯨ ꯐꯖꯅ ꯈꯪꯍꯧꯗꯦ꯫ ꯇꯥꯃꯣꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯕꯕꯥꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏ꯫ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯇꯥꯃꯣ ꯈꯪꯗꯦ꯫ ꯀꯨꯏꯔꯕ ꯋꯥꯅꯤ, ꯌꯥꯝꯅ ꯀꯨꯏꯔꯕ꯫ ꯇꯥꯃꯣꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯋꯥꯍꯧꯗ ꯏꯃꯥꯅ ꯕꯕꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯔꯣꯛ ꯀꯟꯅ ꯇꯧꯔꯛꯏ ꯍꯥꯏ꯫ ꯊꯦꯡꯅ ꯊꯦꯡꯅꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ, ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯄꯤꯛꯂꯤ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦ꯫ ꯅꯪꯗꯤ ꯏꯃꯥꯅ ꯅꯥꯎꯄꯨꯔꯤ, ꯅꯪꯕꯨ ꯅꯥꯎꯄꯨꯔꯤ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯕꯕꯥꯅ ꯏꯃꯥꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯅ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯃꯤꯠꯁꯤꯗ ꯎꯔꯤ꯫ ꯏꯃꯥꯕꯨ ꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯅꯪꯕꯨ ꯕꯕꯥꯅ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯁꯨ ꯇꯥꯃꯣꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯉꯁꯤꯁꯨ꯫ ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯐꯥꯎ ꯏꯃꯥꯁꯦ ꯀꯞꯄ ꯅꯠꯇꯅ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯕꯕꯥꯗ ꯍꯥꯏꯖꯈꯤꯗꯦ꯫ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯏꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯌꯥꯗꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯅꯨ꯫ ꯃꯤꯐꯠꯇꯗꯣ ꯏꯄꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ꯫ ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯀꯗꯥꯏꯗ ꯂꯩ, ꯀꯔꯤ ꯇꯧꯔꯤ ꯇꯥꯃꯣꯅꯁꯨ ꯈꯪꯗꯦ꯫ ꯇꯥꯃꯣꯅ ꯁꯔꯚꯤꯁꯇ ꯂꯩꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯅꯣꯡꯃ ꯍꯥꯏꯈꯤ, ꯕꯕꯥꯗꯣ ꯑꯆꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯇꯦ ꯍꯥꯏꯅ꯫ ꯇꯧꯒꯦꯅ ꯑꯉꯝꯕ ꯃꯤꯁꯛꯅꯤ, ꯈꯨꯀꯟ ꯄꯥꯡꯒꯜꯂꯤ꯫ ꯑꯗꯨꯅ ꯁꯪꯒ ꯂꯩꯖꯗꯕ ꯃꯤꯆꯝ ꯑꯩꯈꯣꯏꯗꯤ ꯑꯆꯧꯕꯁꯤꯡꯒ ꯈꯛ ꯅꯛꯁꯤꯟꯅꯒꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯋꯥꯍꯩꯁꯤꯗꯒꯤ ꯏꯃꯥꯅ ꯑꯍꯦꯟꯕ ꯍꯥꯏꯗꯦ, ꯕꯕꯥꯒꯤ ꯃꯔꯝꯗ ꯈꯪꯅ ꯈꯪꯅ ꯇꯥꯛꯇꯦ꯫ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯇꯥꯔꯤ, ꯃꯄꯥ ꯃꯁꯛ ꯇꯥꯛꯄꯤꯗꯦ ꯍꯥꯏꯅ ꯃꯃꯥꯕꯨ ꯋꯥꯔꯧꯔꯨꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯃꯄꯥꯒꯤ ꯂꯝꯆꯠꯁꯨ ꯇꯥꯕꯗ ꯃꯄꯥꯅꯤ ꯍꯥꯏꯗꯐꯥꯎ ꯍꯥꯏꯅꯤꯡꯗꯕ ꯐꯥꯎꯏ꯫ ꯍꯔꯤꯁꯅ ꯃꯆꯟꯗ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯅ ꯑꯋꯥꯠꯄ ꯑꯃ ꯂꯩꯍꯟꯗꯅ ꯇꯥꯃꯣꯁꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏ, ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯁꯨ ꯑꯣꯏꯍꯜꯂꯤ꯫ ꯅꯪꯒꯤꯗꯤ ꯇꯥꯃꯣꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯥꯃꯣ, ꯑꯩ ꯕꯕꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯔꯣꯏ꯫ ꯑꯩ ꯂꯥꯜꯂꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯕꯕꯥꯗꯣ ꯍꯤꯡꯉꯝꯃꯕꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯍꯔꯤꯁ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯅꯤꯡꯕ ꯊꯨꯡꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯃꯥꯂꯦꯝꯗ ꯂꯩꯔꯝꯃꯣꯏ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯄꯤꯍꯟꯗꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯔꯤꯕ ꯈꯔꯗꯨꯗ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯕ ꯀꯥꯟꯗꯨꯗ ꯃꯤꯑꯣꯏꯕꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯄꯥꯈꯟꯗ ꯈꯟꯒꯅꯨ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯇꯨꯃꯤꯟ ꯇꯥꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯌꯁꯨꯃꯇꯤ ꯇꯨꯃꯤꯟ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯊꯃꯣꯏ ꯀꯟꯕꯤ, ꯃꯅꯨꯡ ꯀꯟꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯆꯥꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯒꯤ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯕꯅꯤ, ꯅꯨꯡꯁꯤꯗꯗꯨꯅ ꯆꯩꯕ ꯅꯠꯇꯦ꯫ ꯋꯥꯔꯤꯗꯨꯅ ꯂꯦꯞꯂꯤꯉꯩ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯈꯪꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯣ? ꯍꯔꯤꯁꯅ, ꯏꯃꯥ, ꯍꯌꯦꯡꯗꯤ ꯂꯥꯡꯂꯦꯟ ꯄꯨꯔꯒ ꯐꯤꯜꯝ ꯌꯦꯡꯉꯨꯁꯤꯗꯅ꯫ ꯏꯆꯥꯕꯨ ꯊꯕꯛ ꯁꯪꯕ꯭ꯔꯅꯦ? ꯁꯨꯇꯤ ꯂꯧꯊꯣꯛꯑ ꯂꯣꯏꯔꯦꯗꯅ꯫ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯌꯥꯝꯗꯒꯤ ꯅꯃꯥꯒ ꯅꯁꯟꯒꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯅꯦ? ꯍꯔꯤꯁ ꯅꯣꯛꯏ, ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯏ꯫ ꯏꯃꯥꯒꯤ ꯏꯆꯟꯒꯗꯒꯤ ꯍꯦꯟꯕꯁꯦ ꯀꯅꯥ ꯂꯩꯗꯣꯏꯅꯣ? ꯍꯦꯟꯕꯤꯅꯕꯒ ꯂꯩꯇ꯭ꯔꯦ, ꯂꯩꯁꯨ ꯂꯩꯔꯔꯣꯏ꯫ ꯖꯁꯨꯃꯇꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯜꯂꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ ꯅꯨꯄꯥꯗꯣ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯅ ꯀꯥꯏꯗꯒꯤ ꯋꯥꯅꯣ? ꯏꯃꯥꯁꯨ ꯑꯅꯧꯕ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯏꯅ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯧꯕ ꯏ ꯄꯥꯎ ꯇꯥꯗꯕ ꯌꯥꯕ꯭ꯔꯣ? ꯏ ꯄꯥꯎꯁꯦ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯏꯆꯥꯔꯤꯁꯤ ꯐꯥꯎ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯆꯧꯕ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯔꯤꯕꯁꯤꯅꯤ꯫ ꯔꯤꯁꯤꯒꯤ INS ꯅ꯭ꯌꯨꯁꯇꯒꯤ ꯐꯪꯕ ꯄꯥꯎꯔꯣ ꯏꯃꯥ? ꯔꯤꯁꯤꯅ ꯍꯥꯏꯔꯛꯏꯔꯕ? ꯍꯩ, ꯏꯆꯥꯔꯤꯁꯤꯗ ꯃꯔꯥꯟ ꯁꯤꯖꯤꯟꯒꯅꯨ꯫ ꯍꯔꯤꯁ ꯅꯣꯛꯏ꯫ ꯑꯅꯧꯕ ꯄꯥꯎꯗꯣ ꯆꯨꯝꯂꯕꯅꯤ, ꯃꯁꯥꯅꯗꯤ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯆꯍꯤꯗꯁꯨ ꯅꯨꯄꯤꯅ ꯈꯖꯤꯛꯍꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ, ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ? ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯏꯃꯥ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯃꯗꯤ ꯏꯃꯥꯗꯤ ꯈꯪꯗꯦꯕꯣ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯅ ꯍꯟꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯅ ꯏꯃꯥ ꯅꯪ ꯅꯃꯧꯗꯨ ꯊꯤꯅꯗꯤ ꯆꯩꯔꯣꯏꯀꯣ? ꯑꯗꯨꯒ ꯃꯥꯗꯤ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯏꯃꯥ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯈꯖꯤꯛꯇꯪ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯏꯆꯥꯅ ꯄꯥꯝꯂꯦ, ꯅꯨꯡꯁꯤꯔꯦꯅ ꯄꯨꯔꯛꯂꯕ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯅ ꯆꯩꯗꯧꯔꯤꯕ? ꯃꯩꯇꯩ ꯑꯣꯏꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯑꯗꯨꯅꯤ ꯏꯃꯥ, ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯈꯥꯏꯕ꯭ꯔꯥ? ꯃꯩꯇꯩ ꯕꯥꯃꯣꯜꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯏꯃꯥꯒꯨꯝꯕꯤ ꯑꯃ ꯅꯨꯡꯁꯤꯔꯨꯕꯗꯤ ꯅꯠꯇꯦꯕ, ꯌꯥꯝꯅ ꯍꯟꯕꯁꯨ ꯅꯠꯇꯦꯗ꯫ ꯑꯣ ꯐꯔꯦ, ꯆꯥꯛꯇꯣ ꯏꯪꯂꯝꯂꯅꯤ, ꯍꯥꯟꯅ ꯆꯥꯔꯨꯈꯤꯁꯤ ꯂꯥꯛꯑꯣ꯫
ꯂꯥꯛꯂꯦ ꯂꯥꯛꯑꯣ ꯂꯥꯏꯔꯤꯛꯇꯣ ꯆꯥꯛꯇꯣ ꯑꯃꯨꯛ ꯄꯥꯔꯣ ꯑꯋꯥꯕ ꯑꯃ ꯂꯩꯗꯨꯅꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯤ ꯇꯝꯂꯤꯕ ꯏꯃꯨꯡꯗꯣ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯑꯣꯏꯕꯅ ꯄꯥꯝꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯃꯈꯜ ꯌꯥꯝꯃꯤ ꯅꯤꯡꯕ ꯊꯨꯡꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯅꯤ ꯍꯔꯥꯎꯅ ꯅꯣꯛꯅ ꯂꯩꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯁꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒꯦ ꯍꯥꯏꯔꯕꯁꯨ ꯄꯦꯟꯊꯣꯛꯂꯒꯦ ꯈꯜꯂꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅꯕꯒꯤ ꯃꯔꯝ ꯈꯨꯗꯤꯡ ꯊꯥꯗꯠꯄꯤꯔꯕꯗ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯅꯣꯛꯂꯨꯒꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯝꯂꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯔꯨꯕ ꯈꯨꯗꯤꯡ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯖꯤꯟꯅꯔꯛꯂꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯃꯤꯗꯥꯡ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯦꯟꯕ ꯉꯥꯏꯍꯥꯛꯇ ꯍꯥꯡꯗꯦ ꯀꯨꯡꯅ ꯆꯦꯟꯗ꯭ꯔꯃꯛꯁꯨ ꯃꯔꯛ ꯃꯔꯛ ꯑꯗꯨꯃꯛ ꯂꯥꯛꯏ ꯏꯁꯇ꯭ꯔꯤꯠꯇꯁꯨ ꯃꯩ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯜꯂꯤ ꯃꯈꯣꯡꯗ ꯀꯔꯤꯃꯇ ꯇꯣꯡꯗꯦ ꯀꯣꯏꯂꯥꯁ ꯃꯊꯛꯇꯨꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯜꯂꯛꯏ ꯂꯩꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯨꯡ ꯍꯟꯅ ꯍꯟꯅꯁꯨ ꯌꯦꯡꯗꯨꯅ ꯑꯔꯥꯞꯄꯗ ꯁ꯭ꯄꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗꯨꯗ ꯃꯃꯤꯠ ꯊꯛꯀꯠꯅ ꯑꯃꯗꯤ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯍꯦꯟꯅ ꯄꯥꯈꯠꯅ ꯃꯀꯣꯛꯇꯨ ꯍꯥꯏꯒꯠꯈꯤꯗꯨꯅ ꯂꯝꯕꯤꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈ꯭ꯔꯦ ꯒꯥꯔꯤꯗꯣ ꯑꯐ ꯂꯥꯏꯠꯇꯨ ꯗꯥꯎꯟꯗ ꯂꯩꯊꯈ꯭ꯔꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯏ ꯃꯤꯁꯛ ꯑꯃ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯅꯥꯡ ꯃꯩꯉꯥꯜꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯎꯔꯛꯏ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯂꯛꯏ ꯔꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯤꯁꯛ ꯑꯗꯣ ꯍꯦꯛ ꯈꯪꯕꯒ ꯃꯁꯥꯗꯨ ꯅꯦꯅꯥ ꯇꯥꯕꯒꯨꯝ ꯈꯤꯇꯪ ꯐꯥꯎꯈꯤꯗꯨꯅ ꯂꯩꯅ ꯂꯝꯕꯤꯗꯨꯗ ꯐꯝꯊꯈ꯭ꯔꯦ